ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯧ ꯃꯆꯥ ꯐꯪꯉꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯃꯧ ꯑꯅꯤꯒꯤ ꯂꯥꯟꯕꯨꯡꯁꯪ ꯑꯣꯜꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤꯗ ꯂꯩꯕ ꯐꯪꯗ꯭ꯔꯕ ꯇꯥꯊꯣꯠꯂꯩ꯫ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯃꯦꯟꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯁꯤꯊꯦꯛꯇ ꯂꯣꯠꯂꯤ꯫ ꯅꯥꯀꯣꯡ ꯑꯁꯤ ꯃꯦꯟꯁꯤꯜꯂꯁꯨ ꯃꯣꯏꯒꯤ ꯌꯥꯛꯅꯕ ꯈꯣꯟꯖꯦꯜ ꯑꯅꯤꯁꯤꯅ ꯆꯥꯎ ꯆꯥꯎ ꯇꯧꯅꯕꯁꯦ ꯑꯗꯨꯝ ꯇꯥꯏꯕ꯫ ꯑꯩꯅꯦ ꯏꯃꯨꯡꯗꯒ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯈꯠꯅꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯈꯣꯏ ꯇꯥꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯀꯔꯤꯅꯨꯡꯒꯤ ꯄꯤꯕꯥ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯂꯨꯕꯅꯣꯏꯗꯣ ꯍꯦꯛ ꯇꯥꯔꯦ ꯑꯩꯁꯦ ꯏꯃꯧꯒ ꯂꯣꯏ ꯈꯤꯔꯦꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯊꯣꯠꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯟꯗꯣ ꯍꯦꯛ ꯁꯣꯔꯥꯠ ꯏꯁꯩ ꯁꯛꯄ ꯆꯠꯂꯨꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯦꯜ ꯈꯔ ꯇꯥꯏ ꯍꯥꯏꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯨꯠ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯗꯨꯅ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯅ ꯂ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯆꯠꯂꯤꯕꯁꯤꯗ ꯑꯁꯨꯝꯅ ꯁꯦꯜ ꯊꯥꯕ ꯁꯦꯜ ꯇꯥꯕ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯏꯁ ꯀꯔꯥꯏꯗꯒꯤ ꯃꯤꯠꯁꯤꯗ ꯆꯪꯗꯧ ꯃꯈꯩ ꯁꯦꯜꯁꯦ ꯑꯔꯩꯈꯩ ꯊꯥꯕꯅꯤ꯫ ꯑꯃ ꯆꯪꯂꯛꯏ ꯁꯦꯜ ꯊꯥꯔꯝꯃꯤ, ꯑꯃ ꯆꯪꯂꯛꯏ ꯁꯦꯜ ꯊꯥꯔꯝꯃꯤ꯫ ꯃꯣꯏꯅ ꯀꯞꯅ ꯂꯥꯎꯅ ꯃꯈꯣꯜ ꯑꯗꯨꯗ ꯁꯦꯜꯅ ꯆꯥꯏꯕꯗꯤ ꯋꯥ ꯋꯥ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ? ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯍꯌꯦꯡ ꯑꯩ ꯁꯤꯕꯗ ꯀꯅꯥꯅ ꯀꯞꯄꯤꯔꯛꯀꯅꯤ? ꯊꯥꯖꯗꯦꯕꯣ ꯑꯩ ꯁꯤꯕꯗ ꯀꯞꯄꯤꯅꯕ ꯃꯤ ꯂꯩꯔꯣꯏ ꯑꯩꯒꯤꯗꯤ ꯏꯇꯨ ꯅꯠꯇꯅ꯫ ꯃꯇꯣꯝꯇꯅ ꯀꯞꯄꯗꯤ ꯍꯧꯔꯣꯏꯗ꯫ ꯏꯆꯥꯁꯤꯡꯅ ꯀꯞꯄꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯗ꯭ꯔꯦ꯫ ꯇꯥꯏꯕꯪꯗꯗꯤ ꯂꯥꯏꯔꯗꯅ ꯃꯪꯗ ꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎ ꯄꯤꯖꯅꯤꯡꯗꯦꯅꯦ꯫ ꯇꯣꯝꯕꯤꯅ ꯅꯠꯇꯦ ꯏꯆꯦꯒꯤꯁꯦ ꯇꯁꯦꯡꯅ ꯈꯠꯅꯕ ꯍꯧꯔꯦ꯫ ꯑꯩꯅ ꯍꯟꯗꯛ ꯁꯦꯜ ꯁꯤꯔꯤ ꯍꯥꯏꯅ ꯏꯃꯥꯗꯒꯤ ꯈꯖꯤꯛ ꯊꯤꯖꯤꯟꯅꯕꯁꯤꯗ ꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯠꯇꯦ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗꯤ ꯅꯪꯅ ꯏꯃꯥꯁꯤꯗ ꯆꯤꯛꯑꯒ ꯀꯔꯤꯁꯨ ꯇꯧꯍꯟꯗꯦ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅꯦ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯀꯤꯔꯦꯀꯣ꯫ ꯏꯁ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗꯅ ꯂꯩꯇꯦ ꯀꯥꯏꯅ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕꯗꯅ ꯍꯥꯏꯐꯥꯠꯇ꯭ꯔꯤꯀꯥꯟꯗ ꯄꯤꯈꯤꯅꯦ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤꯏꯅꯦꯝ ꯁꯥꯕꯤ ꯏꯅꯦꯝ ꯑꯣꯏꯕꯗ ꯆꯟꯅꯗꯕꯤꯗꯣ? ꯑꯍꯥꯍꯥꯌꯣ ꯅꯪꯗꯤ ꯑꯩꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯂꯧꯕꯗꯣ ꯇꯨꯃꯤꯟ ꯅꯥꯔꯣꯟꯗ ꯌꯦꯡꯉꯤ ꯑꯣꯏꯔꯦ꯫ ꯏꯆꯦꯗꯤ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯑꯝꯇ ꯑꯗꯨꯝ ꯅꯣꯛꯀꯦꯗꯍꯦ꯫ ꯍꯥꯏ ꯌꯥꯆꯔꯣ ꯅꯣꯛꯏꯅꯤ ꯀꯥꯏꯅ ꯃꯤ ꯆꯪꯕ ꯆꯟꯈꯩ ꯍꯦꯛ ꯅꯣꯛꯑꯦ꯫ ꯌꯦꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯤ ꯌꯦꯡꯅꯅꯕ ꯍꯥꯏꯗꯅ ꯃꯤꯠꯁꯦ ꯄꯥꯜꯂꯤꯕ ꯈꯪꯂꯕ꯭ꯔꯥ? ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀꯣꯜꯂꯤꯕ ꯑꯗꯨꯅ ꯂꯧꯅꯤꯡꯉꯦ ꯀꯨꯁꯤ ꯂꯧꯅꯤꯡꯗ꯭ꯔꯦ ꯀꯨꯁꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯀꯔꯥꯏꯗꯅꯣ ꯀꯟꯅ ꯀꯨꯝꯍꯩ ꯇꯧꯔꯤ ꯏꯆꯦꯗꯅ ꯌꯦꯡꯉꯨꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯪꯒꯣꯜꯗ ꯑꯣꯏꯔꯝꯃꯦ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯃꯧ ꯑꯅꯤꯁꯤꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯎꯈ꯭ꯔꯕꯗꯤ ꯃꯣꯏ ꯑꯅꯤꯅ ꯁꯣꯏꯗꯅ ꯃꯨꯟꯅꯈꯤꯕꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯩꯍꯧꯔꯣꯏ꯫ ꯃꯧ ꯑꯅꯤꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯏꯇꯨꯁꯦ ꯆꯨꯝ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯣꯠꯁꯤꯟꯒꯦ꯫ ꯃꯧ ꯑꯍꯟꯅ ꯑꯣ ꯄꯥꯕ ꯍꯜꯂꯛꯑꯦꯅ ꯄꯥꯕ ꯀꯩꯅꯣ ꯃꯇꯨꯡꯗ ꯂꯣꯠꯂꯤꯅ? ꯏꯍꯦ ꯅꯣꯏ ꯑꯅꯤ ꯈꯠꯅꯕ ꯂꯦꯞꯄꯕꯣ? ꯅꯠꯇ꯭ꯔꯒ ꯋꯥꯔꯕ꯭ꯔꯣ? ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯅꯣꯏ ꯑꯅꯤꯅ ꯈꯠꯅꯕꯗꯣ ꯑꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄꯅꯤꯗ꯫ ꯀꯔꯤꯁꯨ ꯂꯣꯠꯇꯦꯀꯣ ꯈꯨꯠ ꯑꯅꯤ ꯇꯨꯡꯗ ꯁꯨꯝ ꯄꯨꯟꯕꯅꯤ꯫ ꯏꯃꯧ ꯑꯅꯤ ꯈꯠꯅꯕ ꯂꯣꯏꯔꯕꯅꯤꯅ ꯅꯀꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯌꯥꯔꯕ꯭ꯔꯣ? ꯏꯀꯨꯅ ꯍꯥꯏꯕꯗꯤ ꯏꯃꯧ ꯑꯅꯤꯅ ꯈꯠꯅꯔꯤꯉꯩꯗ ꯑꯩꯅ ꯑꯃꯨꯛ ꯁꯝꯃꯒ ꯆꯪꯂꯕꯗꯤ ꯑꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯤꯡꯕ꯫ ꯃꯧ ꯑꯅꯤꯗꯨ ꯀꯩꯁꯨ ꯍꯥꯏꯅꯔꯝꯗ ꯈꯨ ꯀꯥꯝꯗꯨꯅ ꯆꯪꯈꯤ꯫ ꯆꯥꯎꯕꯜꯒꯤ ꯃꯆꯥ ꯑꯍꯨꯝ ꯂꯩ ꯆꯥꯎꯕ ꯇꯣꯝꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅ ꯅꯣꯡꯃꯗ ꯁꯟꯇꯤ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯧ ꯑꯅꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯝꯕꯤ ꯍꯦꯟꯖꯤꯟꯅꯕ ꯌꯥꯕ ꯃꯧ ꯅꯠꯇꯦ꯫ ꯃꯀꯨ ꯃꯅꯦꯝꯗꯨ ꯇꯣꯝꯕꯅ ꯀꯣꯟꯕ ꯃꯔꯝꯅ ꯃꯧ ꯑꯇꯣꯝꯕꯤꯒꯤꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯤꯕꯅ ꯀꯌꯥ ꯋꯥꯗꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯆꯥꯎꯕꯒ ꯆꯥꯎꯕꯤꯒꯗꯨ ꯃꯤꯅ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤ ꯅꯥꯁꯣꯟ ꯄꯤꯛꯅ꯫ ꯅꯨꯄꯥ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯗ꯫ ꯌꯦꯡꯉꯣ ꯄꯥꯕꯒꯤ ꯏꯃꯥꯒꯁꯦ ꯀꯣꯛ ꯉꯟꯇꯥꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯈꯜꯂꯣ꯫ ꯂꯝꯁꯦ ꯀꯅꯥꯅ ꯌꯦꯟꯅꯕꯤꯅꯤ? ꯑꯩꯕꯨꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ꯫ ꯏꯃꯥ ꯄꯥꯕ ꯈꯜꯂꯤꯉꯩꯗ ꯂꯝꯁꯦ ꯌꯦꯟꯅ ꯊꯣꯛꯅꯕ ꯈꯔ ꯃꯈꯣꯏ ꯇꯥꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯠꯇꯦ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯗ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯕꯨ? ꯑꯩꯁꯨ ꯈꯪꯉꯤ ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯅ ꯑꯗꯨꯝ ꯃꯁꯥꯅ ꯈꯪꯅ ꯌꯦꯜꯂꯛꯈꯤꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯏꯃꯥ ꯄꯥꯕꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇꯦꯗꯅ꯫ ꯅꯠꯇꯦ ꯅꯪꯅ ꯌꯥꯝꯅ ꯄꯪꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯋꯥꯅꯤ꯫ ꯏꯃꯥ ꯄꯥꯕꯁꯦ ꯑꯇꯣꯝꯕꯅꯅꯤ ꯀꯣꯜꯂꯤꯁꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯍꯌꯦꯡ ꯀꯣꯛ ꯁꯤꯗꯣꯛꯈ꯭ꯔꯦꯅ ꯈꯜ ꯑꯇꯣꯝꯕꯅ ꯂꯣꯏꯅ ꯑꯣꯏꯈꯤꯔꯣꯏꯗ꯭ꯔꯕ? ꯅꯨꯄꯥ ꯅꯀꯣꯛꯇꯣ ꯈꯔ ꯃꯊꯧ ꯇꯧꯀꯣ꯫
ꯈꯪꯗ꯭ꯔꯦꯗ ꯑꯩ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯈꯪꯉꯣꯏ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯅꯦ ꯀꯥꯏꯅ ꯇꯧꯔꯤꯁꯤꯅ ꯎꯁꯤ ꯃꯀꯣꯟ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯎꯅꯤ ꯌꯦꯡꯉꯣ ꯂꯝꯁꯤ ꯌꯦꯟꯅꯔꯗꯤ ꯈꯔ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯑꯩꯈꯣꯏ ꯍꯧꯗꯣꯛꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯄꯪꯒꯅꯨ ꯅꯨꯄꯥ ꯄꯪꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯇꯨꯃꯤꯟꯅ ꯃꯧ ꯑꯇꯣꯝꯕꯤꯅ ꯇꯥꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯌꯨ ꯉꯥꯎꯕꯗꯣ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯌꯦꯡꯉꯨꯅꯦ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯍꯜ ꯑꯗꯨꯝ ꯑꯣꯏꯔꯒ ꯃꯕꯨꯛꯁꯦ ꯏꯁ ꯂꯝꯒꯁꯨ ꯆꯣꯞꯄꯤꯅꯦ ꯃꯁꯦ ꯃꯕꯨꯛꯁꯤ ꯐꯔꯣꯏ ꯂꯝꯗ ꯌꯥꯝ ꯄꯥꯝꯃꯤꯕ ꯏꯇꯩꯁꯦ ꯃꯥꯅ ꯄꯨꯔꯥ ꯑꯣꯟꯊꯣꯛꯄꯤꯔꯦ ꯁꯣꯏꯗ꯭ꯔꯦ ꯏꯃꯨꯡ ꯂꯟꯖꯥꯎ ꯑꯃ ꯂꯩ ꯅꯠꯇꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ ꯅꯨꯃꯤꯗꯥꯡꯅꯤꯒꯥꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯌꯨꯛꯅꯤ ꯂꯩꯅꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯁꯦ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯤ ꯏꯅꯝꯃ ꯑꯅꯤꯒꯤ ꯁꯛꯇꯥꯗꯨꯗ ꯃꯧꯅꯤ ꯀꯥꯏꯅ ꯖꯨꯝꯈꯥꯏꯕꯤ ꯉꯥꯛꯇ ꯏꯕꯨꯡ ꯑꯅꯤꯒꯁꯦ ꯑꯣꯜꯂꯕꯅꯤ ꯆꯥꯎꯕꯤ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯃꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯃꯁꯤꯅ ꯂꯥꯛꯏꯁꯤꯅ ꯀꯩꯅꯣꯝꯗꯤ ꯂꯧꯕ ꯂꯥꯛꯏꯅꯤ ꯅꯣꯡꯃꯇ ꯄꯣꯠ ꯆꯩ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯒꯗꯤ ꯏꯃꯤꯠꯁꯤꯅ ꯎꯗ꯭ꯔꯤ ꯆꯥꯊꯣꯛꯇꯣꯏꯒ ꯊꯛꯇꯣꯛꯇꯣꯏꯒ ꯀꯔꯝꯕ ꯅꯤꯉꯣꯜ ꯃꯤꯒꯤꯅ ꯑꯊꯨꯝ ꯑꯍꯥꯎꯕ ꯄꯨꯔꯛꯄꯋꯣ ꯑꯩꯈꯣꯏꯒꯤꯅ ꯃꯃꯥ ꯃꯆꯥ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯅꯈ꯭ꯔ ꯌꯦꯡꯅꯤꯡꯗꯕꯅ ꯍꯩꯃ ꯂꯩꯅꯥ ꯅꯪ ꯂꯥꯛꯏꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯑꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏꯕꯅ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯆꯥꯛꯀ ꯆꯥꯔꯛꯇ꯭ꯔꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯏꯃꯥ ꯑꯩꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤꯅ ꯀꯅꯥꯕꯨ ꯌꯦꯡꯉꯤꯕꯅꯣ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯦꯅ ꯏꯅꯝꯃꯍꯣꯏ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯏꯃꯥꯗꯒꯤ ꯁꯨꯝ ꯍꯥꯏꯃꯟꯗꯅ ꯏꯅꯝꯃꯍꯣꯏꯅ ꯎꯈ꯭ꯔꯗꯤ ꯑꯩ ꯂꯥꯛꯄꯗ ꯃꯇꯨꯡ ꯂꯥꯛꯍꯟꯅꯤꯡꯉꯣꯏ ꯇꯧꯕ ꯑꯗꯨꯒꯤ ꯏꯆꯥꯅ ꯀꯤꯔꯤꯔꯣ ꯀꯤꯔꯨꯅꯨ ꯀꯤꯐꯝ ꯊꯣꯛꯇꯦ ꯃꯆꯥꯅ ꯃꯃꯥꯗ ꯍꯥꯏꯖꯕꯅꯤ ꯃꯣꯏꯗꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅ ꯈꯤꯇ ꯀꯤꯔꯨꯝ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯔꯣꯅꯦ ꯐꯤꯖꯤꯗꯨ ꯃꯈꯨꯠꯇꯨꯅ ꯅꯩꯗꯨꯅ ꯍꯥꯏꯅꯤꯡꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯤ ꯏꯃꯥꯗꯒꯤ ꯂꯧꯃꯟꯗꯅ ꯏꯀꯥꯏꯔꯤ ꯅꯌꯥ ꯅꯨꯄꯥꯗꯣ ꯊꯕꯛ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯁꯦꯡꯁꯨ ꯂꯩꯍꯧꯗꯦ ꯆꯦꯡ ꯋꯥꯅꯤꯡꯉꯥꯏ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯉꯔꯥꯡꯁꯨ ꯅꯁꯨ ꯅꯨꯄꯥꯗꯣ ꯆꯔꯥ ꯍꯦꯜꯂꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯁꯦꯜ ꯄꯤꯗꯦ ꯍꯥꯏꯗꯅ ꯉꯥꯡꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯏꯅꯦꯝꯁꯨ ꯑꯩ ꯎꯕꯗ ꯁꯨꯛꯁꯥ ꯇꯧꯏ ꯑꯗꯨꯅ ꯏꯃꯥ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯏꯃꯥꯅ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯅꯠꯇꯦ ꯏꯆꯥꯕꯨ ꯃꯐꯝꯗꯨꯗ ꯂꯩꯕ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯏꯃꯥ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯩ ꯀꯔꯝꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯅꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯅꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥ ꯄꯥꯕꯕꯨ ꯌꯣꯟꯕ ꯑꯣꯏꯅ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯁꯨꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯍꯧꯔꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯊꯤꯗꯀꯣ ꯃꯅꯦꯝꯅ ꯃꯔꯣꯜ ꯑꯃ ꯃꯄꯨꯔꯣꯏꯕꯅ ꯃꯔꯣꯜ ꯑꯃ ꯍꯅꯨꯊꯪꯁꯤꯗ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯑꯁꯣꯝꯗ ꯏꯃꯧ ꯑꯅꯤꯒꯤ ꯂꯥꯟꯅꯦ ꯃꯧꯒꯍꯜꯅ ꯏꯃꯥꯗꯤ ꯑꯩꯅ ꯍꯪꯕꯗꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯒ ꯅꯆꯥꯅꯤꯉꯣꯜꯅ ꯍꯪꯕꯗꯗꯤ ꯍꯦꯛꯇ ꯄꯤꯀꯣ ꯍꯩꯃ ꯈꯪꯉꯤꯅꯦꯍꯦ ꯅꯪꯕꯨ ꯏꯃꯧꯗꯤ ꯀꯔꯝꯅ ꯎꯍꯧꯔꯤꯕ ꯎꯗꯦ ꯑꯩꯈꯣꯏꯗꯤ ꯎꯗꯦꯕ ꯅꯃꯧ ꯅꯆꯥ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯨꯀꯣ ꯍꯌꯦꯡ ꯏꯃꯥ ꯍꯣꯏ ꯅꯤꯉꯣꯜꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯗꯣꯏ ꯅꯠꯇꯦ ꯍꯔꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯍꯦ ꯑꯁꯨꯛ ꯀꯜꯂꯤꯕ ꯑꯩꯕꯨ ꯁꯣꯔꯥꯠ ꯀꯥꯏ ꯃꯁꯦ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒ ꯁꯨꯗꯦꯀꯣ ꯃꯗꯨꯒꯤ ꯅꯤꯉꯣꯜ ꯂꯥꯏꯔꯁꯨ ꯅꯠꯅꯕꯤꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯣ ꯍꯥꯏꯁꯤꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯝ ꯑꯁꯤ ꯈꯣꯏꯈꯩ ꯄꯩꯔꯒ ꯆꯠꯈ꯭ꯔꯤꯌꯦ ꯃꯧꯁꯤꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯕꯨꯛꯆꯦꯜꯁꯦ ꯍꯟꯖꯤꯜꯂꯒ ꯐꯠꯇꯦ ꯍꯥꯏꯕꯅꯤꯗ ꯃꯃꯥꯅ ꯃꯆꯥꯗ ꯄꯤꯕ ꯐꯥꯎ ꯃꯧ ꯃꯣꯏꯅ ꯌꯦꯡꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯋꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯅꯥ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯄꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯅꯥ ꯆꯥꯛ ꯊꯣꯡꯂꯤ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯅꯨꯡ ꯐꯨꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯈꯪꯉꯤ ꯈꯤꯇꯁꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ ꯇꯧꯔꯤꯁꯤ ꯎꯔꯥꯎꯒ ꯊꯔꯥꯎꯒ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯌꯨꯝꯁꯤ ꯂꯩꯕꯗꯒꯤ ꯊꯣꯛꯍꯜꯂꯤꯕꯅꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯣ ꯏꯃꯥ ꯀꯧꯔꯛꯂꯛꯀꯅꯨ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯁꯤꯃꯒꯩ ꯅꯨꯄꯤ ꯑꯣ ꯅꯠꯇꯦ ꯑꯩꯅ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯩꯔꯒ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯩꯒꯤ ꯌꯨꯊꯛ ꯁꯦꯜ ꯐꯥꯎ ꯍꯨꯟꯕ ꯉꯝꯗꯕ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯑꯩ ꯈꯣꯏꯗꯧꯁꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ ꯀꯩꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯃꯈꯣꯏꯇ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯅ ꯃꯐꯝ ꯀꯔꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯁ꯭ꯋꯥꯏꯗ
kapsi laushinnabaga kanar ko aina satlodi sat nate nangna namaido yam ikaiba khangdribudubu karigino haibani satlodi salo haibani asi haiduna leina mapuroibana phure tawbino adum naibo tawbigano tinglaba matamsida aibu chalo haina talbigano ayo ima nachanupasimna khamo ima nate nangna so yamna namaido ikaiba khangdrido karigino haibani nate nupa asina pamde hainadre airaga soro nairaga lairibadu karigino ha nang aksam du pairaga shumang tana indo haibada khaya phuradi phani masida masina tanthokhraganya isagi mau mathigi pamda haibasi pamde ko sial thokpi imong thigi phujilo maduki nupiduda maduda sakhraganya imong se laupi sial thokpi imong thigi kanade sial thokdaba imongdi manengi makhong konduna ima namau yomsidagi chalanbigano ima nachanu pasimda khamo ai ima amadi makhoi tagi ngamnaba pinaba ai sial tanjagi ima mapuroibana makhauri pairaga chakhumdagi sumang tana singaktuna inthoi leina mamaini upsinduna tai ai dinu piwade nanguma ai gi yuthak sel phau khun bangam loidaba nupidi ai pamde ima changaslo thongsilon sisi ikai khangdabise changaktanab mapamda satchatana ai bu yonbase mapamdagi sakni bise ima nupa se thongsiango thongsiamtaango ai bu yomsidagi chalo haina tanbigano ima hoina tawaibado ai tawchage ima jagi sengsapam bibiyo nupa se thongsiango upai leitraba leina masa nupa pikpaduga athengba hingaduda mapam lamdamda lai ba thongang nachani ma kanano nya sukthia kansida thongthinduna nason pikna ima haina kaurakliba khonjel asidi sa leina gi khonjel malida tubu madau kramna hingsida ima nachani na thosi hangoi ima gi leina karino isana tawrakliba isabu ahin asida kaidore hayo imada isana kaplibadi karigino se ima nacha moina isada kaidore ino ima lei isagi moina ibu asi haiduna pau tamba ngamda kapthokre hek launa asumna halaktuna leire leina ningona halaktuna leiba ubada mausingdi leiba yadre sauningmana kuku kami mauga ningolga nusinadi haiduni mau haldo ngasini mapuroibadi insili tupa tang aina haibi ilaroi yararoi nade nangna pamise ai ipamna satkibuduro ngai ko gaidogi nangbo patang ama isa da toribni ngaibada kaluba ho ai ngaiba ngamdre kayam kuina ngai ko haibano yengo nachanupi sisu halaktuna leiredana nachanupi sina purakliba masa sisu nupani na maraina bai so hayeng saruk tamkiba tabana aibunya haibidi haini satsa lamse yena husiko hayeng khanaga do saruk pudia hoi adu su khanaba yai ado isangi lamdi kaisu saruk tamge hairoida mi magisu mapuroibugi mayum leirimi asi patana pangidana masidia ho nachanupi se khanglabra nachanupi se halakpa ido halaktuna leiraba nupa mayumda sanadraduna wakhal tawko pabada haudoktabi yadrabani somdasu tombidu sauningmuna khuku kami nate pasigi leina sina mayum pange haina palabadi kaidobagi halaktun leirino haibanida isido khara thuna lamgi wafamse haudoradi phanina chawanga tatho leiga inkol suri leina ima baba chaksana matawrasira chakloi isabu sakloi haibro ho sarsi nanda ma tonbidi isa lakpadagi pura maharani nongmata thabak manamta tawkhidre amuk taragane marai sagi tawzani namoni na hingsabi ngamta ibasidi adumna inamai dhainusi lauko ai chak thangdo magi asumna matam khara haukhre tatholei potpang pina na se leitabagi makok sarami ai kamai tawni khutchida sel sulu pahap ta paite
ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ ꯃꯈꯣꯏ ꯇꯥꯗꯒꯤ ꯂꯧꯒꯦꯁꯨ ꯍꯜꯂꯛꯇꯦ ꯏꯆꯥ ꯅꯨꯄꯤꯗ ꯍꯪꯒꯦ ꯍꯥꯏꯔꯁꯨ ꯃꯥꯗꯤ ꯁꯦꯜ ꯇꯣꯛꯄ ꯊꯕꯛ ꯁꯨꯗꯕꯅꯤꯅ ꯂꯩꯔꯝꯃꯣꯏ ꯏꯆꯥ ꯑꯇꯣꯝꯕꯗ ꯍꯦꯛꯇ ꯍꯪꯂꯒꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯏꯃꯥ ꯌꯦꯡꯉꯣ ꯅꯄꯥ ꯂꯥꯛꯑꯒ ꯄꯤꯒꯦ ꯏꯃꯥꯅꯦ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗ ꯄꯣꯠꯌꯦꯡ ꯄꯤꯅꯅꯕ ꯁꯦꯜꯗꯣ ꯏꯃꯥꯒꯤ ꯈꯨꯠꯇ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯗ ꯂꯩꯔꯕꯗꯤꯅꯦ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯏ ꯇꯥꯔꯤꯕꯣ ꯃꯣꯏꯇꯥ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯣ ꯏꯃꯥ ꯉꯥꯏꯈꯣꯀꯣ ꯅꯃꯧ ꯅꯨꯄꯤꯅ ꯑꯩ ꯀꯧꯔꯦ ꯑꯝꯇ ꯆꯪꯈꯤꯒꯦ ꯍꯣꯏ ꯆꯪꯉꯨꯔꯣ ꯀꯥꯗꯅꯤ ꯅꯨꯄꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯑꯩꯅꯦ ꯏꯄꯥꯝ ꯆꯠꯇꯣꯏꯅꯤ ꯏꯃꯥꯅ ꯄꯤꯌꯨ ꯍꯥꯏ ꯅꯃꯥꯅ ꯂꯨꯕ꯭ꯔꯣ ꯑꯩꯅ ꯂꯨꯕ꯭ꯔꯣ ꯍꯥ ꯁꯦꯜꯗꯣ ꯀꯗꯥꯏ ꯀꯣꯛ ꯄꯤꯔꯛꯑꯣ ꯅꯪꯁꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯁꯦꯜꯗꯣ ꯑꯩꯕꯨ ꯏꯃꯥꯗ ꯅꯪ ꯊꯣꯛꯄ ꯈꯨꯝꯕꯁꯨ ꯀꯝꯗꯧꯏ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯁꯦꯜꯒ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕ ꯁꯥꯔꯤꯌꯦ ꯑꯣ ꯀꯌꯥꯇ ꯃꯕꯨꯛ ꯆꯦꯜꯕꯁꯦ ꯄꯤꯛꯂꯤꯕ ꯃꯧꯗꯨꯅꯦ ꯏꯃꯥ ꯑꯩꯗꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯅꯄꯥ ꯂꯥꯛꯂꯒ ꯄꯤꯒꯦ ꯑꯗꯨꯝ ꯏꯃꯥ ꯑꯩꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯇꯥꯆꯧꯗ ꯑꯣꯏꯅ ꯍꯪꯉꯨ ꯑꯩꯁꯦ ꯊꯕꯛꯁꯨ ꯊꯦꯡꯉꯤ ꯑꯗꯨꯅ ꯑꯩ ꯊꯣꯛꯏꯕ ꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯆꯠꯍꯧꯔꯒꯦ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯔꯕꯀꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯕ ꯂꯣꯏꯅꯕꯤꯗꯅ ꯄꯤꯕ ꯍꯣꯏꯗ ꯀꯥꯏꯗꯦ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ ꯏꯆꯥꯁꯨ ꯏꯃꯨꯒꯤ ꯇꯣꯛꯑꯒꯦꯗ ꯑꯩ ꯆꯠꯂꯔꯣꯏ ꯃꯧ ꯑꯍꯜꯗ ꯍꯪꯂꯨꯕ ꯍꯥꯏꯗꯨꯁꯨ ꯋꯥ ꯃꯥꯡꯉ ꯇꯣꯛꯑꯅꯤ ꯂꯩꯅꯥꯅ ꯏꯃꯥ ꯀꯩꯗꯧꯔꯦ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯪꯗꯨꯅ ꯂꯩꯔꯤꯗꯤ ꯏꯃꯥꯕꯨ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯂꯣꯏꯁꯤꯟꯈꯤꯔꯣꯏꯗ꯭ꯔꯣ ꯆꯠꯂꯔꯣꯏꯗ ꯏꯃꯥꯅꯦ ꯅꯄꯥꯗꯒꯤ ꯁꯦꯜ ꯂꯧꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯄꯣꯠꯌꯦꯡ ꯄꯤꯅꯅꯕ ꯁꯦꯜ ꯂꯩꯇꯦ ꯇꯥꯆꯧꯗꯒꯤꯔ ꯇꯌꯥꯏꯗꯒꯤꯔ ꯍꯪꯉꯨꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯪꯉꯨꯔꯅꯨꯗ ꯏꯃꯥ ꯆꯠꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ ꯆꯥꯎꯕ ꯂꯣꯏꯅꯕꯤꯅ ꯏꯟꯁꯤꯟꯕ ꯍꯦꯟꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯐꯠꯇꯕ ꯉꯥꯛꯇ ꯈꯜꯂꯤ ꯃꯃꯥ ꯃꯄꯥ ꯐꯥꯎ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯂꯝꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥꯁꯤꯡ ꯑꯝꯇ ꯍꯥꯏꯍꯧꯔꯨꯔꯣ ꯍꯥꯏꯕꯅꯤ ꯄꯥꯕ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩꯗ ꯅꯪꯕꯣ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯐꯔꯥ ꯍꯥꯏꯔꯤꯁꯦ ꯇꯧꯅꯨꯀꯣ ꯅꯨꯄꯤ ꯅꯪꯅ ꯅꯁꯥ ꯈꯔ ꯐꯩꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯏꯁꯥꯁꯤ ꯍꯥꯏꯔꯦ ꯍꯥꯏꯕꯅꯤ ꯅꯪ ꯉꯥꯎꯕꯅ ꯀꯥꯟꯅꯔꯣꯏꯁꯤ ꯍꯥꯏꯕ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣꯕ ꯍꯥꯏꯒꯦꯕ ꯅꯨꯄꯤ ꯆꯤꯡꯒꯅꯣꯃꯤ ꯑꯩꯕꯨ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯧꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯈꯔ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯒꯗꯕꯅꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯒꯦ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯆꯤꯡꯒꯅꯣ ꯍꯥꯏꯔꯒ ꯃꯁꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯁꯦ ꯆꯤꯡꯅꯣ ꯍꯥꯏꯕꯅꯦꯃꯤ ꯁꯤ ꯍꯦꯛ ꯍꯥꯏꯔꯣꯕ ꯅꯪ ꯍꯦꯛ ꯍꯧꯗꯣꯛꯄꯒ ꯑꯩ ꯋꯥ ꯃꯈꯥ ꯊꯥꯔꯛꯀꯦꯕ ꯕꯥꯕꯥ ꯕꯥꯖꯤ ꯀꯔꯤ ꯑꯃꯨꯛ ꯀꯧꯔꯛꯏꯗꯨꯅ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛꯇ ꯌꯥꯏꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯎꯞꯁꯤꯜꯂꯛꯇꯅ ꯁꯂꯥꯛ ꯃꯦꯂꯥꯛ ꯁꯥꯟꯅꯅꯤꯀꯣ ꯕꯥꯕꯥ ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯆꯒꯦ ꯕꯦꯕꯥꯔꯗꯤ ꯀꯥꯏ ꯄꯥꯕ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕ ꯏꯕꯥꯅꯤꯒꯤ ꯃꯐꯝ ꯈꯪꯅ ꯂꯝꯁꯤ ꯌꯦꯟꯅꯕꯤꯔꯣ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯨꯛ ꯇꯒꯠ ꯂꯥꯎꯔꯤꯕ ꯅꯄꯥ ꯑꯩꯕꯨ ꯁꯤꯕ ꯅꯥꯕ ꯀꯥꯏ ꯈꯨꯅꯝ ꯆꯥꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯝꯗ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯗꯨꯝ ꯏꯄꯥꯅ ꯈꯪꯅ ꯄꯤꯒꯗꯕ ꯂꯩ ꯑꯗꯨꯒ ꯅꯣꯏꯅ ꯋꯥꯔꯒ ꯂꯝꯗ ꯇꯥꯏꯅꯩꯅ ꯀꯔꯤꯒꯤ ꯍꯥ ꯀꯣꯟꯅ ꯈꯟꯅꯁꯤ ꯆꯠ ꯑꯗꯣ ꯄꯥꯕ ꯂꯝ ꯌꯦꯟꯅꯕꯗ ꯏꯆꯜꯒꯤꯁꯨ ꯁꯔꯨꯛ ꯈꯥꯛꯇꯣꯏꯔꯣ ꯈꯥꯛꯇ꯭ꯔꯗꯤ ꯀꯔꯤ ꯅꯆꯜꯁꯦ ꯄꯥꯏꯔꯒ ꯂꯩꯍꯟꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯧꯔꯦ ꯑꯃꯨꯛ ꯏꯟꯖꯤꯜꯂꯝꯃꯅꯤ ꯏꯟꯖꯤꯟꯕ ꯃꯤ ꯈꯪꯉꯤꯀꯣ ꯑꯩ ꯏꯄꯥ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯍꯩ ꯆꯠꯂꯨ ꯄꯣꯊꯥꯔꯨꯁꯨ ꯇꯥꯅꯤꯡꯗꯦ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯏꯅꯝꯈꯤꯈꯩ ꯌꯨꯃꯥꯏ ꯆꯦꯟꯕꯁꯤꯗꯤ ꯒꯦꯔꯥ ꯑꯗꯨ ꯌꯥꯔꯣꯏꯗ ꯄꯥꯕ ꯅꯤꯉꯣꯜꯒꯤꯗꯤ ꯂꯝ ꯈꯥꯛꯄ ꯌꯥꯗꯦ ꯃꯥꯒꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯔꯤ ꯍꯥꯏ ꯏꯆꯜꯒꯤ ꯍꯦꯛ ꯄꯤꯕꯗꯤ ꯌꯦꯡꯉꯨꯀꯣ ꯑꯊꯧꯕ ꯃꯇꯝꯗ ꯂꯝ ꯌꯦꯟꯅꯁꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯕ ꯑꯩꯈꯣꯏꯁꯦ ꯁꯦꯜ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯅ ꯂꯝ ꯈꯔ ꯊꯥꯗꯣꯛꯂꯒ ꯈꯤꯇ ꯁꯦꯜ ꯊꯣꯛꯅꯕ ꯁꯤꯟꯒꯦ ꯇꯧꯕꯅꯤ ꯈꯪꯉꯕꯅꯤ
ꯑꯩꯅ ꯈꯪꯉꯕ ꯏꯟꯁꯤꯟꯕ ꯌꯥꯎꯔꯤꯁꯤ ꯁꯨ ꯍꯌꯦꯡꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯁꯨꯔꯀꯥꯟꯗ ꯋꯥ ꯇꯥꯅꯁꯤꯀꯣ ꯃꯆꯥ ꯑꯅꯤꯃꯛ ꯂꯣꯏꯅꯕꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯈ꯭ꯔꯦ ꯃꯧ ꯑꯅꯤꯃꯛ ꯁꯤꯅ ꯐꯩ ꯍꯥꯏꯅ ꯑꯃ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦꯗꯣ ꯊꯣꯛꯂꯔꯦ ꯇꯥꯊꯣꯠꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ ꯃꯧ ꯃꯣꯏꯅ ꯅꯤꯡꯉꯣꯜ ꯅꯨꯡꯁꯤꯗꯕꯁꯤꯗꯤ ꯃꯈꯣꯏꯁꯨ ꯅꯤꯡꯉꯣꯜꯅꯤꯀꯣ ꯍꯥꯏꯕ ꯀꯥꯎꯊꯣꯛꯆꯩ ꯆꯥꯎꯕꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏ ꯑꯗꯨꯅ ꯆꯟꯅꯗꯕꯒꯤ ꯅꯄꯥꯝꯗ ꯂꯩꯔꯤꯕꯁꯦ ꯅꯠꯇꯦ ꯑꯩꯅ ꯐꯤ ꯁꯨꯈꯛ ꯍꯥꯏꯕꯗ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯁꯤꯗ ꯇꯧꯅꯤꯡꯗ꯭ꯔꯤꯔꯣ ꯅꯠꯇꯦ ꯏꯅꯝꯃ ꯇꯣꯝꯕꯤꯅ ꯀꯣꯜꯂꯤꯛ ꯍꯥꯟꯅ ꯐꯦꯡꯉꯣ ꯍꯥꯏꯕꯗꯨꯗ ꯐꯦꯡꯉꯨꯕꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯩꯈ꯭ꯔꯒ ꯈꯨꯝꯕꯗꯤ ꯅꯠꯇꯦ ꯇꯣꯝꯕꯤꯅ ꯍꯥꯏꯕꯒ ꯑꯩꯅ ꯍꯥꯏꯕꯒ ꯀꯅꯥꯒ ꯍꯦꯜꯂꯤ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯗꯤꯅꯦ ꯁꯠ ꯇꯧꯗꯦꯅꯦ ꯑꯃꯗꯨꯅ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯥꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯇꯧꯏꯅꯦ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯇꯥꯞ ꯍꯦꯛꯇꯣꯛꯂꯦ ꯍꯦꯔꯛꯏꯁꯦ ꯅꯪꯒꯤꯗꯨꯗꯤ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦꯗ ꯅꯠꯇꯦ ꯑꯩꯅ ꯀꯣꯜꯂꯤꯛꯇꯣ ꯌꯥꯝꯗꯦ ꯍꯥꯟꯅ ꯏꯆꯟꯗ ꯐꯦꯡꯍꯟꯕꯒꯤ ꯋꯥꯅꯤ ꯌꯥꯝꯗꯕꯗꯨꯗ ꯏꯆꯦꯒꯤꯗꯤ ꯀꯅꯥꯒꯤ ꯊꯥ ꯑꯃ ꯁꯨꯗꯕꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯗ ꯀꯨꯏꯔꯅꯤ ꯇꯧꯕ ꯑꯗꯨꯒ ꯑꯩꯕꯨ ꯆꯨꯝ ꯃꯥꯟꯕꯤꯕꯨ ꯀꯩꯅꯣ ꯏꯆꯦꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯆꯨꯖꯥꯛ ꯃꯁꯝ ꯃꯥꯟꯕꯤꯁꯤꯗꯤ ꯑꯍꯥꯍꯥꯌꯣ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯅꯅꯥꯀꯣꯡꯗꯣ ꯊꯥꯡꯒꯠꯂꯒ ꯇꯥꯔꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯇꯥꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ 이나마 아니막 또 야르세 만나마 하나 시붐나막 낭나 토갈리버디 아이나 하나 하이바 타바가도 떠람라버디 낭 시토키드로 하이 까리노 너희나 목 이사도다 싸기 떠리부두나 하 아이기 이사도 너희기 nga목 오이나 우라브로 이사시 누가이디 하이데나 ꯉꯥꯛꯇ ꯄꯣꯊꯥꯕꯉꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯅꯁꯥ ꯅꯁꯥꯒꯤ ꯊꯕꯛꯄꯨ ꯇꯧꯕ ꯉꯝꯅꯗꯕ꯭ꯔꯥ ꯅꯣꯏꯑꯅꯤ ꯍꯥ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯂꯩꯅꯥ ꯀꯔꯤꯒꯤ ꯅꯪꯅ ꯃꯣꯏꯗ ꯇꯧ ꯍꯥꯏꯕ ꯊꯕꯛꯇ ꯇꯧꯔꯤꯕꯅꯣ ꯂꯥꯛꯑꯣ 이몽다 난 까리 끼리게 юм시야 이사기 юм니 이사기 나마나 빠마 짝톡 싸우는 레이딩이다 뭐 가단 뭐이나 hen진 빠야바 나때 뭐 하나 잉니 기지를 라이마 미상상이 바까이도 뭐 덤비나 나래다 민 아니세야 아이나 상자우라게 노마기 강나 호저디 야데 하이바도니 하나데기 카라 우나 야다바가 로이리 하우직나 묵도이바 싸우방가 시디 사우나 핑나 마마마빠기 낭다 쌍레이 로이나비수 이나레 누바 아니막 아둑 항나 팟다바 누바 나데 로이나비 아니나 인신바 헨바다기 아시용나 팟키다바니 마우 아니 시소 복셀피 마나 헨키바 따리 하이나 칼락함바네 마시다기 하우리 아소이바 자오바나 바바 아이나 하이보 팜도 그냥 꾸이네 레이도 인콜 갱바 밀라이 자오바 까리노네 까리기 인콜 갱바 밀라클리바노 오 바바나 강산나다 레이라바니나 나사이 다하라게네고 ꯇꯣꯡꯕꯒ ꯑꯩꯒꯤ ꯂꯝꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯝ ꯁꯔꯨꯛꯇꯒꯤ ꯂꯝ ꯈꯔ ꯊꯥꯗꯣꯛꯀꯦ ꯑꯩ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯤ ꯑꯍꯤꯡ ꯇꯨꯝ ꯌꯥꯗ꯭ꯔꯦ ꯕꯥꯕꯥ ꯏꯃꯥ ꯅꯆꯥꯅꯃꯧꯒꯤꯁꯨ ꯈꯟꯕꯤꯌꯨ ꯌꯦꯡꯉꯨ ꯑꯇꯣꯝꯕ ꯍꯣꯏ ꯇꯣꯝꯕꯤ ꯍꯣꯏꯗꯤ ꯄꯥꯕꯅ ꯀꯣꯟꯕꯅꯤꯅ ꯈꯔ ꯁꯥꯐꯔꯝꯒꯅꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯇꯥꯛꯑꯣꯛꯂꯦ ꯍꯦꯔꯩꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯅꯤ ꯑꯍꯜ ꯑꯅꯤꯁꯤꯅ ꯁꯦꯜ ꯊꯣꯛꯇꯅ ꯀꯌꯥꯝ ꯊꯣꯛꯅꯤꯒꯦ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯀꯣ 이모 언니는 빠amba 이사니는 빠amba 이빠 로이나 강이고 자오바나 빠바 호이데 또모나 꼰바니나 아토모가 둠푸나 레미나 아두기 빠바기 서로 땀니가이 레이테 마와 톰비 마포로이부다 쿠신나 식도나 낭크라 콤비야도 예고 이다이나냐 팍다란 오이나 라우키바 따리 아이드냐 이마 빠바기 람 서로 비방가 모이고 오이 뭐기도게 예를 들어서 아두도 야르다 이코이데기 비브디 이슬리나 오니기 서룩다기 खर खाइब ताबनी अईगी लमसिदा नोयनी न इसे इंथोकननिबा नसलगिसु नोयनीगिसु इपाना खंगना पि को ngaइबा ngamदबा तौबदो जावबा तोंबा जावबना हेरा कईगी निगोलगी सरुक तमदोइदो माना मागी थोपनी तोंबना अदुदी तसो एखोइना पाबा कोलो हाइरबनिना लमसि खरेना एखोइना लौबा ताबा हयेंग पाबगी सरुकसि इसेलना लौबा कइदोबगी पाबगी सरुक तमदोइबा नंगी सरुकते पियु आइगिदगिदी सुपि पिरो अदुदा यारै तसौगिसे खन्नबा हौबनी तसौनु पिद्रदि अइसु पिरो असुमना खन्नरे खांबा यादा ममा माना खापि जावबना नंग हातो हाइब्रो हातोने से हातो नमदि हातोबा नोय अनिबु तोओ हाइबनी येंगो मी येंगनरे हाइबनी इमागी सावबा तोंबा से मावा नोयबो अम्तदि खामुदा इमा खामकत तसौसे याम हौवेबा ngasi di yeng batai
nupa sang yengnabu tare mana ngamrab ai na ngamra haibado yengnabu tare adudi hojik nang na ngame ai buhat ai na ngame nang nungai ngasi nang gumba kishu laitaba mana masa ani na phunarakpada khamba ngamda tawpham khangda masabu khamsai tawriba matawatuda mau ahal amadi mau atombi anidu yengduna lai kaisu haide matawaduda laina yengba ngamtre miyamnasu omi khunin kangkhatana yengnari kumhaigumna hanba laita khatnari lammagi ihauda mapa ama lai haibagi kibasu pokte ngangba lautra maza aniduda nganglubasu tawde chawbaldo se nama ai oina hado nakut pin nama ai oina hado karigi lamgi da bakta khatnari sibada pubasu yaroi da lam kharasigi nasina dawo ina khut yawnari ba ima yengba gamdre nogi kumai se ai ningdre laina ima si mi mangni kaiba ima na dum na kapaga na cha yengba ngamni na khan ima na cha gi saruk tambi ta sau ka ta ton ga do ina pibi karigi isa gi pidani ningol gi di lam saruk tamba yadro moi ni isa gi saruk tam moi hairabasu na pa gi saruk se isa da oi hangani ye jawbana hey halakpi masi pumnamak nang na yum sida halak tu laibadagi natro tombadagi saruktagi lam khaigera pabadagi khaigera noi to puto aigi lam saruktagi di khujin ma mayu pa ko machin ama bong piroi haisi hera taso atu da yaroida karigi pabagi lam saruk pidoi nate pam se khoina koli aduna pabagi lam sarukti ai khoi goi pham thok aduna taso hoidagi khara khairo pabagi ai di kai do bai khai di ba sukai ya khai laina taso ai thok lo yari ba si ai am kai miyam ni yengnari si tu jawbana nang yam ni kai ba khangba ha imung manungi wari sanabada mitop yawbagi mathau tade saidang pham lobi nangni saidang pham piri base sigi hen ba laiti aduna tumin jing isili naw na wa hainabada nangna na khut thingin biya ba ngasidi khut thoknare dana isili naw so masi pumnamak halakpi nangan aso ai sinagi kanano adumna nasal aingonda phawba hairaba ai si tasogi nasal natro ai si yumsiga mari tatnarabra ai si mitopno man nang di mitop kanagi san ai gini sa lekti acho nachilma na tayai nangsu nachalai bu mitop ni hai na khalabra ai si nangi nasal natro khumbo tayai adogi pakum aingonda lekti hangbigiyar thasu thoktabra haina ning yung kay palabadi isa gi ngamnaba yung puba haibaduni masanupa animagta kupakna thaduna hai nachinmakna aduguma wahi haiba hek narem khaki na jalbu mitop na lawba noi piroi aina amatta noi gi lam saruk piroi namanu shiba khangdaba masadi ai isa natte ima karige tumna hairi ima ai si mitop to ai bu yum siga mari mata lenga chabro ningoloi pisingse yum pan chabadi ipangga mari mata thongna chabro ima na jai gi lam pam ni ai bu rawana nuksina tobi bado ai pame asumna numittu mangang narami tatholai masanu pa amadi mamogi mong matawni masaningol yumda halaktun leibagi wakhalna masado anaba haibadu oirami numidangni ima si champutse khara sasil imana dumna leibase nacha yengba ngamde imagi leina ima isagi khanbada siba ngamtre ne nabungna namane sagi wakhal senba sigi marakta isani gol nang buthanamba matamta sathok bihigadra haidna ima wakhal yam waine karigi dumna hairi noiba napadu leirabadi aina tasagau hai hoima chawban changlei nupi nangbu nasado khra nungairabro nupa ai isa se phagalakani haiba ai thasatre ai isa ningol gi khanbada yam wari kari wari isa ningol gi damak nangai leibasidi nupa ai di koina sangna leiduna isa bu senaba ngamkadaba mandreda nangi damak ai leisidi karigi nangna adu khanjilibinu ha tatholai nangbu wakhal khajik chawthune si isa pokpa haibase moi sunumudi khanglakini puksiel nabu pharabadi kaisu leibu wanate adubu tathot nangi na zani
ꯅꯃꯧꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯈ꯭ꯔꯦꯅꯦ ꯅꯃꯧ ꯑꯅꯤꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯦ ꯌꯦꯡꯉꯨ ꯃꯧ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯍꯦꯛ ꯃꯔꯦꯝꯈꯛꯀꯤ ꯃꯆꯜ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨ ꯅꯨꯄꯥ ꯑꯩꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯄꯥꯝꯂꯤꯕꯁꯦ ꯌꯦꯟꯊꯣꯛꯄꯤꯔꯣ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯇꯧꯈ꯭ꯔꯣ ꯃꯁꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯌꯦꯟꯅꯕꯤꯔꯝꯕꯁꯤ ꯍꯌꯦꯡ ꯃꯆꯤꯟ ꯃꯅꯥꯎ ꯂꯝꯒꯤꯗꯃꯛ ꯊꯥꯡ ꯁꯠꯅ ꯍꯥꯏꯅꯕꯗꯣ ꯊꯣꯛꯂꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯦꯡꯉꯣ ꯌꯥꯔꯤꯁꯤ ꯄꯣꯊꯥꯔꯣ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯜꯂꯤ ꯄꯣꯊꯥꯔꯣ ꯃꯥꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯐꯥꯎ ꯂꯣꯏꯅꯕꯤ ꯑꯅꯤꯅ ꯍꯦꯟꯈꯤꯕꯅ ꯑꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯝꯒꯤꯗꯃꯛ ꯈꯠꯅꯕ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯇꯣꯏꯅ ꯈꯠꯅꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯐꯝ ꯈꯪꯅ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯤ ꯃꯗꯨꯃꯛꯇꯗ ꯑꯗꯨ ꯍꯦꯟꯖꯤꯜꯂꯤ ꯑꯗꯥ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯈꯠꯅꯕ ꯂꯦꯞꯇꯦ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯝꯒꯤ ꯈꯠꯅꯕꯒꯤ ꯃꯔꯝꯅ ꯃꯤꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯈꯠꯅꯕ ꯇꯥꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯈꯤꯇꯪ ꯇꯧꯕꯗ ꯉꯥꯡꯅꯔꯒꯦ ꯍꯥꯏꯅ ꯉꯔꯥꯛꯄꯤꯅ ꯉꯥ ꯆꯥꯔꯝꯗꯥꯏꯒꯨꯝꯅ ꯀꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝꯅꯤ ꯂꯩꯃꯅ ꯀꯔꯤꯕ ꯏꯆꯦ ꯇꯥꯊꯣꯂꯩꯒꯤ ꯃꯆꯥꯅꯤꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯤꯅꯦ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯍꯟꯗꯛ ꯃꯆꯤꯟ ꯃꯅꯥꯎ ꯂꯝꯒꯤ ꯌꯥꯝꯅ ꯈꯠꯅꯩ ꯍꯥꯏꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯦ ꯕꯦꯝꯃ ꯀꯔꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯜꯂꯛꯂꯒ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯈꯔ ꯇꯝꯅꯤꯡ ꯃꯥꯜꯂꯤ ꯑꯗ ꯁꯤ ꯈꯥꯡꯉꯦꯌꯦ ꯃꯆꯜ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯦꯅꯦ ꯑꯁ ꯏꯆꯦꯗꯣ ꯃꯆꯥꯁꯤꯡꯒꯤ ꯈꯟꯕꯗ ꯌꯥꯝ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ ꯃꯣꯏꯗ ꯅꯠꯇꯦꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯝꯒꯤꯗꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯄꯪꯈꯠꯇ ꯈꯠꯅꯩ ꯅꯠꯇꯦ ꯁꯤꯕꯗ ꯄꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯄꯤꯕꯥꯁꯦ ꯑꯃꯇꯪ ꯄꯣꯛꯄꯅ ꯐꯔꯦꯗ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯂꯝꯒꯤ ꯈꯠꯅꯕꯁꯤꯗꯅꯤ ꯄꯤꯕꯥ ꯌꯥꯝꯗ꯭ꯔꯕꯗꯤ ꯐꯔꯦꯗꯅ ꯏꯆꯦ ꯑꯩꯅꯦ ꯃꯤꯒꯤga ꯍꯥꯏꯖꯔꯣꯏꯀꯣ ꯑꯩꯒꯤꯁꯨ ꯏꯃꯧ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯃꯆꯤꯟꯗꯣ ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯈꯨꯝꯃꯤ ꯇꯧꯕꯇꯕꯨ ꯏꯆꯥ ꯇꯣꯝꯕꯗꯨꯅ ꯈꯔ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯏꯀꯣ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯍꯥꯏꯕ ꯂꯩꯅꯥ ꯅꯠꯇ꯭ꯔꯣ ꯂꯩꯅꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯕꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯏꯃꯥꯕꯣ ꯏꯃꯥꯗꯣ ꯀꯔꯤꯝꯇ ꯆꯥꯎꯊꯛꯎ ꯌꯥꯗ꯭ꯔꯤ ꯑꯗ ꯉꯁꯤꯗꯤ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠꯇꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯥꯃ ꯍꯣꯏꯗꯒꯤ ꯂꯧꯕ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯤ ꯑꯣ ꯆꯠꯂꯨ ꯑꯩꯗꯤ ꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯂꯩꯅꯥ ꯎꯕꯗ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯀꯥꯏꯖꯕꯁꯨ ꯅꯠꯇꯦ ꯐꯁꯨ ꯐꯠꯇꯦꯍꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯇꯟꯅ ꯇꯜꯂꯤꯕ ꯁꯦꯜꯅ ꯇꯥꯅꯤꯡꯗꯦ ꯑꯗꯨꯅ ꯅꯨꯄꯤꯒꯁꯨ ꯑꯣꯠꯅꯩ ꯁꯥꯔꯤ ꯃꯅꯦꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯄꯛꯇꯕꯅ ꯑꯩꯒꯤ ꯏꯆꯥꯗꯒ ꯑꯣꯏꯔꯝꯃꯗꯤ ꯍꯦꯔꯥ ꯃꯁꯝꯗꯣ ꯈꯨꯠꯇꯥꯡꯗ ꯌꯦꯛꯂꯦꯔꯒ ꯍꯥꯏꯒꯗꯕ ꯐꯣꯏꯗꯠꯀꯗꯧꯅꯤ ꯍꯣꯏꯅꯦ ꯑꯣ ꯅꯤꯡꯉꯣꯜꯒꯤ ꯂꯥꯏꯕꯛꯁꯤ ꯊꯤꯗꯀꯣ ꯃꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯒꯗꯕꯁꯨ ꯃꯅꯝ ꯑꯁꯤꯡꯅ ꯑꯃꯨꯛ ꯇꯥꯊꯤ ꯇꯧꯋꯩ ꯇꯧꯕꯤ ꯈꯪꯗ꯭ꯔꯦꯗ ꯃꯇꯝꯁꯤ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯅꯗꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯕ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯇꯣꯝꯕꯤꯅ ꯅꯨꯄꯥ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯅꯠꯇꯦ ꯏꯃꯥꯁꯤ ꯀꯨꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯪꯅ ꯂꯝꯒꯤ ꯍꯥꯏꯕꯁꯨ ꯑꯩ ꯇꯧꯔꯤ ꯀꯔꯤ ꯑꯃꯨꯛ ꯏꯟꯖꯤꯟꯈꯤꯗꯣꯔꯤꯒꯦꯕꯣ ꯑꯁ ꯅꯪꯁꯤꯗꯤ ꯀꯩꯁꯨ ꯏꯟꯖꯤꯜꯂꯔꯣꯏꯌꯦ ꯑꯩꯁꯦ ꯅꯣꯏ ꯅꯇꯩꯃꯗꯧꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯠꯇꯦ ꯃꯣꯏꯅ ꯂꯝꯒꯤ ꯍꯧꯔꯛꯄꯗꯨꯗ ꯃꯣꯏꯅ ꯂꯣꯏꯅ ꯑꯣꯏꯈꯤꯗꯧ ꯇꯧꯕꯗꯨꯗꯅꯦ ꯈꯔ ꯐꯠꯇꯕꯩ ꯋꯥꯅꯤꯗ ꯅꯠꯇꯦ ꯏꯃꯥꯁꯦ ꯍꯌꯦꯡ ꯁꯤꯔꯦꯅ ꯈꯜꯂꯣ ꯑꯗꯨꯗ ꯀꯅꯥꯅ ꯁꯣꯔꯥꯠ ꯁꯣꯟꯅꯤ ꯑꯩꯈꯣꯏꯅ ꯁꯣꯟꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯇꯩ ꯍꯣꯏꯅ ꯁꯣꯟꯗꯣꯏꯔꯣ ꯑꯁ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯇꯥꯕꯗ ꯀꯤꯗꯨꯝꯒꯤ ꯑꯣ ꯇꯥꯆꯧꯒꯩꯒ ꯈꯥꯏꯅꯔꯒ ꯁꯣꯔꯥꯠꯇꯣ ꯁꯣꯟ ꯇꯥꯕꯅꯤꯗꯅ ꯑꯣ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯣꯟꯗꯣꯏꯔ ꯅꯤꯡꯉꯨꯕ ꯅꯠꯇꯦ ꯏꯇꯩ ꯍꯣꯏꯒꯗꯤ ꯑꯩꯈꯣꯏꯒ ꯀꯧꯁꯨ ꯀꯧꯅꯗꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯈꯥꯏꯅꯔꯒ ꯁꯣꯟꯗꯣꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯦ ꯅꯪ ꯑꯝꯇꯅꯦ ꯂꯥꯡꯉꯝ ꯑꯩ ꯇꯨꯝꯃꯤꯀꯣ ꯏꯪꯕꯁꯨ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯏ ꯇꯥꯊꯣꯠꯂꯩ ꯏꯪꯕꯅꯒ ꯍꯦꯟꯖꯤꯜꯂꯛꯄꯒ ꯃꯁꯥꯗꯣ ꯁꯣꯟꯖꯤꯜꯂꯝꯃꯤ ꯈꯅꯥꯎꯁꯤꯁꯨ ꯂꯣꯛ ꯈꯨꯃꯟꯗꯅ ꯅꯥꯔꯦꯕ ꯇꯧꯔꯤꯁꯦ ꯏꯁꯥꯁꯤꯁꯨ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ ꯑꯩꯕꯨ ꯏꯆꯥ ꯂꯩꯅꯥꯁꯤꯕꯨ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯊꯅꯝꯒꯅꯤ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯃꯥꯜꯂꯦꯅꯦ ꯆꯥꯎꯕꯤꯅ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯐꯤꯁꯨ ꯐꯤꯖꯥꯝꯕꯒꯤ ꯏꯁꯤꯡꯁꯦ ꯆꯦꯟꯗꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯍꯧꯅꯤꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯨꯃꯥꯡꯁꯤꯕꯨ ꯅꯣꯏꯅ ꯋꯥꯏ ꯇꯩꯕꯤꯕ꯭ꯔꯣ ꯉꯥꯡꯉꯣꯏ ꯇꯧꯕꯅꯦ ꯍꯦꯛꯇ ꯉꯥꯡꯍꯟꯅꯤꯡꯕ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯑꯩꯅꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯏꯆꯦꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯏꯁꯤꯡ ꯆꯦꯟꯊꯍꯟꯈꯤꯒꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯣꯛꯇꯥꯛ ꯃꯥꯟꯈꯩ ꯏꯁꯤꯡ ꯇꯨꯡꯂꯪ ꯂꯩꯔꯤꯁꯤꯅ ꯀꯅꯥꯅ ꯇꯧꯔꯤꯕ
ꯑꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯇꯧꯒꯦ ꯌꯥꯝꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯀꯣ ꯇꯧꯒꯦ ꯇꯧꯔꯤꯕꯅꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕꯁꯤꯒꯤ ꯏꯆꯦꯗꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯌꯥꯝꯅ ꯈꯪꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛꯁꯤꯒ ꯉꯥꯡꯂꯤꯕ ꯃꯆꯤꯟꯁꯤꯒ ꯉꯥꯡ ꯅꯪ ꯃꯇꯣꯏꯅꯔꯥ ꯏꯅꯝꯃꯅꯤ ꯑꯗꯨꯝꯅ ꯁꯥꯎꯅ ꯑꯩꯅ ꯏꯃꯥꯒꯤ ꯐꯤ ꯁꯨꯕꯗ ꯏꯁꯤꯡ ꯍꯩꯗꯣꯛꯄꯗ ꯁꯣꯏꯈꯤꯗꯨꯅ ꯏꯅꯝꯃ ꯑꯍꯜꯒꯤ ꯁꯨꯃꯥꯡꯗ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯏꯅꯝꯃ ꯑꯍꯜ ꯏꯅꯝꯃ ꯑꯇꯣꯝꯕꯤꯅ ꯅꯠꯇꯦ ꯑꯩꯅꯅꯤ ꯍꯦ ꯍꯜꯂꯛꯄꯤ ꯅꯤꯉꯣꯜ ꯍꯜꯂꯛꯄꯤ ꯅꯤꯉꯣꯜ ꯖꯨꯝꯒꯥꯏꯕꯤ ꯅꯪꯅ ꯍꯜꯂꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯂꯣꯏꯔꯕꯅꯦ ꯂꯣꯏꯔꯕ ꯆꯅꯗꯕꯤ ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯗ ꯆꯨꯔꯨ ꯆꯨꯔꯨ ꯂꯩꯔꯒ ꯂꯩꯔꯤꯕꯁꯤ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯤꯉꯣꯜ ꯍꯜꯂꯛꯄꯤꯁꯤꯗꯤ ꯏꯅꯝꯃ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯏꯅꯝꯃ ꯑꯍꯜꯒꯤ ꯁꯨꯃꯥꯡꯁꯦ ꯑꯩ ꯋꯥꯏꯗ ꯊꯣꯛꯆꯔꯒꯦ ꯉꯥꯡꯉꯤꯕ ꯈꯣꯟꯗ ꯊꯥꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯇꯥꯊꯣꯠꯂꯩ ꯃꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯁꯣꯜꯂꯒ ꯃꯁꯥꯗꯣ ꯑꯁꯥꯎꯕ ꯑꯃꯅ ꯍꯦꯟꯈꯤꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗ ꯅꯤꯉꯣꯜ ꯍꯜꯂꯛꯄꯤ ꯍꯥꯏꯔꯤꯕꯁꯦ ꯅꯣꯏꯗꯤ ꯅꯤꯉꯣꯜ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯅꯣꯏꯒꯤ ꯅꯌꯨꯝꯒꯤ ꯃꯧ ꯑꯗꯨꯅ ꯅꯣꯏꯅ ꯍꯜꯂꯛꯄ ꯑꯣꯏꯅ ꯈꯜꯂꯣ ꯑꯗꯨꯗ ꯑꯗꯨꯝꯅ ꯅꯣꯏꯗ ꯍꯥꯏꯔꯕꯗꯤ ꯅꯣꯏ ꯀꯔꯤ ꯈꯟꯒꯅꯤ ꯃꯧ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯃꯥ ꯃꯄꯥꯒꯤꯗꯤ ꯅꯤꯉꯣꯜ ꯑꯗꯨꯒ ꯅꯤꯉꯣꯜ ꯑꯣꯏꯔꯤꯁꯤꯡꯁꯤꯁꯨ ꯁꯥꯒꯩ ꯑꯃꯃꯝꯒꯤ ꯃꯧ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯅꯤꯉꯣꯜ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯗꯧꯅ ꯅꯣꯏꯁꯨ ꯅꯔꯥꯏꯕꯛ ꯊꯤꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ ꯅꯣꯏꯒꯨꯝꯕ ꯃꯧ ꯀꯌꯥꯁꯦ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯀꯥꯏꯔꯤꯕꯁꯤ ꯅꯣꯡꯃꯇ ꯏꯃꯥꯁꯤ ꯅꯥꯔꯤꯕꯁꯤꯗꯤ ꯈꯪꯗꯦꯅꯦ ꯅꯣꯏꯅ ꯏꯟꯁꯤꯜꯂꯤꯕꯗꯣ ꯏꯃꯥꯝꯁꯤ ꯀꯔꯤꯒꯤ ꯃꯄꯥꯜ ꯊꯣꯛꯔꯛꯏꯅꯣ ꯅꯨꯄꯥꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯛꯂꯛꯏ ꯀꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯂꯩꯇꯕ ꯌꯥꯏ ꯃꯕꯨꯡꯁꯤꯡꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯤꯒꯤ ꯐꯅꯦꯛꯅ ꯀꯨꯞꯇꯨꯅ ꯊꯝꯈꯤꯕꯅ ꯑꯩꯒꯤ ꯏꯆꯥꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯁꯦꯜꯁꯤꯒꯤ ꯂꯦꯞꯄꯤꯕꯗ ꯀꯅꯥꯅꯁꯨ ꯐꯦ ꯍꯥꯏꯕ ꯉꯝꯃꯣꯏ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯕꯅꯤꯅ ꯀꯅꯥꯅ ꯎꯁꯤꯠꯀꯗꯧꯔꯤꯕꯅꯣ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯁꯤꯡꯅ ꯐꯥꯎꯕ ꯏꯟꯊꯣꯛꯄꯤꯔꯕꯤ ꯏꯆꯥꯁꯦ ꯀꯅꯥꯅ ꯎꯁꯤꯠꯄꯤꯅꯤ ꯅꯣꯏꯁꯨ ꯅꯆꯥ ꯄꯣꯛꯈꯤꯅꯤꯗꯅ ꯈꯪꯂꯛꯈꯤꯅꯤ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯅꯤ ꯏꯃꯥꯝꯁꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯔꯤꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝꯅ ꯉꯥꯡꯉꯤꯕꯅꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯈꯩ ꯃꯇꯨꯒꯤ ꯍꯥꯀꯟꯗ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯥꯡꯅꯔꯛꯏ ꯆꯥꯎꯕꯅ ꯅꯠꯇꯦ ꯇꯣꯝꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯤꯅ ꯉꯝꯕ ꯃꯄꯥꯜ ꯊꯣꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯦꯔꯥ ꯇꯥꯆꯧꯗꯤ ꯏꯇꯩꯃꯅ ꯉꯝꯗꯕꯅꯤꯅ ꯅꯆꯤꯟꯒꯁꯨ ꯈꯨꯝꯃꯤ ꯅꯊꯛꯀꯤ ꯍꯜ ꯃꯁꯛ ꯈꯪꯗꯕꯅ ꯇꯥꯆꯧꯅ ꯅꯠꯇ꯭ꯔꯣ ꯊꯣꯛꯍꯜꯂꯤꯁꯦ ꯏꯇꯩꯃꯅ ꯏꯟꯁꯤꯟꯕ ꯂꯧꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯏꯇꯩꯃꯒꯤ ꯃꯒꯨꯜꯁꯦ ꯏꯇꯩꯃꯅ ꯁꯤꯛꯇꯅ ꯅꯠꯇꯦ ꯅꯪꯒꯤ ꯑꯩꯒꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯕꯁꯤ ꯐꯥꯎ ꯋꯥ ꯌꯥꯝ ꯉꯥꯡꯅꯩꯁꯤ ꯏꯀꯥꯏꯗ꯭ꯔꯣ ꯏꯁꯤꯡꯒꯁꯦ ꯇꯥꯆꯧ ꯍꯣꯏꯗ ꯈꯤꯇꯪ ꯍꯥꯏꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩꯗꯤ ꯇꯥꯆꯧ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯤ ꯃꯋꯥ ꯂꯧꯕꯗ ꯀꯔꯝꯅ ꯎꯁꯤꯠꯇꯣꯏꯕ ꯍꯨꯟꯅꯔꯗꯤ ꯂꯩꯇꯨꯡ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯤꯟꯅ ꯍꯥꯏꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅ ꯐꯨꯅꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯈꯔꯗꯨꯒꯤ ꯋꯥꯔꯨ ꯅꯨꯡꯖꯨ ꯊꯣꯛꯍꯜꯂꯤ ꯃꯩꯔꯤꯛꯇꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯕꯒꯨꯝ ꯆꯥꯎꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯍꯦꯔꯥ ꯑꯗꯨꯛ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯊꯥꯡꯁꯨ ꯊꯤꯜꯂꯒ ꯍꯥꯠꯀꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯆꯥꯡ ꯌꯦꯡꯅꯕ ꯇꯥꯔꯦ ꯀꯔꯤꯒꯤ ꯇꯥꯆꯧ ꯅꯪꯗ ꯍꯥꯠꯂꯒ ꯅꯪꯒꯤ ꯂꯝ ꯁꯔꯨꯛꯁꯦ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯍꯧꯒꯦ ꯅꯆꯥ ꯅꯨꯄꯥ ꯌꯥꯎꯕꯁꯨ ꯅꯠꯇꯕ ꯅꯪꯅ ꯃꯨꯞꯄꯒ ꯁꯥꯔꯤ ꯌꯦꯡꯖꯧꯍꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯉꯥꯛꯇ ꯆꯪ ꯂꯥꯎꯕ ꯉꯥꯛꯇ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯑꯁꯨꯝꯅ ꯃꯔꯦꯛ ꯇꯧꯔꯛꯄꯗꯒꯤ ꯈꯨꯠ ꯌꯥꯎꯅ ꯐꯨꯅꯕꯗꯒꯤ ꯂꯣꯏꯅꯕꯤ ꯃꯈꯩꯗꯣ ꯅꯨꯄꯥ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯒꯦ ꯍꯥꯏꯗꯦ ꯃꯌꯥꯗꯣ ꯍꯌꯦꯡ ꯆꯪꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯛꯑꯣꯗ ꯅꯣꯏꯕꯣ ꯏꯃꯥ ꯆꯥꯎꯕ ꯇꯣꯝꯕ ꯇꯣꯛꯑꯣꯃꯤ ꯏꯃꯥꯁꯦ ꯁꯤꯁꯦ ꯂꯩꯀꯥꯏ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯊꯥꯡ ꯇꯦꯟ ꯌꯥꯎꯅꯒꯅꯣꯏꯃꯤ ꯅꯣꯏꯕꯣ ꯁꯣꯛꯅꯅꯤ ꯍꯥꯏꯕꯅꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯅ ꯁꯥꯎꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯇꯣꯝꯕꯗ ꯊꯤꯟꯒꯦ ꯇꯧꯕꯗ ꯂꯩꯅꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯥꯡꯉꯗꯨꯅ ꯊꯤꯜꯂꯤ ꯂꯩꯅꯥ ꯏꯈꯦꯡ ꯀꯌꯥꯒ ꯂꯩꯃꯥꯏꯗꯨꯗ ꯍꯥꯏꯊꯩ ꯏꯆꯥꯟ ꯆꯥꯎꯕꯅ ꯂꯩꯅꯥ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯩꯅꯥ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥ ꯅꯆꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯕꯨꯡ ꯑꯅꯤ ꯂꯝꯒꯤ ꯊꯥꯡ ꯁꯅꯥꯍꯜꯂꯤꯀꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ 이마수 미긴강다 범죄 아이씨야 받대고 이마 다져 다야
ꯅꯣꯏ ꯂꯝꯒꯤꯗꯃꯛ ꯈꯠꯅꯒꯅꯨ ꯅꯆꯥꯒꯤ ꯁꯔꯨꯛ ꯂꯧꯒꯦ ꯍꯥꯏꯔꯣꯏ ꯅꯆꯥ ꯁꯤꯕꯗ ꯄꯨꯕ ꯌꯥꯗꯕ ꯂꯝꯁꯤ ꯈꯜꯂꯛꯄꯤꯅꯤ ꯅꯆꯥ ꯂꯩꯒꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯕꯤꯕ ꯑꯩꯒꯤꯗꯃꯛ ꯏꯕꯨꯡ ꯑꯅꯤꯅ ꯂꯦꯞꯄꯤꯕꯗꯣ ꯃꯗꯨ ꯈꯛꯇꯪ ꯅꯆꯥ ꯂꯩꯅ ꯄꯥꯝꯃꯤ ꯃꯃꯥꯒꯤ ꯃꯈꯖꯥꯏꯗ ꯅꯥꯟꯗꯨꯅ ꯕꯥꯖꯧ ꯇꯌꯥꯏ 이마부 kapalakano imana kappa ay pangapti imabu wahaydo pau hairamba loida leina mabunggi makutta thawai thakri imagi bema imadi mangle dana imadi mangle karino kasi sana tawri basibo jawbana imam ay isalbu kaurakano noy amata kaurakano noy di nachanong siba khangdaba mi ngaktane ay isa sokpa yaroy ay isa sokpa yaroy jawbana ibunggi leina ibunggi khut asina ichalbo kanagi ibung kanagi ichal lam kharak khazikidabak nachal nanaw phangsat naraba natro hek pokmindaban nachaldagi noygi loina binahilaba natro nakhut magna nachalasibu pero noy pero namay ng wabu raganoy noy pero Hemi basa karigi lam gidabag nasil nanaw kutok na rin. Lam giwahaw da masil manaw ginong siraba Maria se. Tadatlo insin ko maunoy so insin ko. Pero nasinoy pero imagi beba yaroy imatanong tunachat pa yaroy Mama na timthaba uragpada lamgi ihauda loinabi singni insinbada yada yaramba tamba anido mikap thoklakpagum mama na hikna kappa timthaba matawaduda machaoiba anido puba thangma ngamdri thamoido masanupigi thawai yaujaba haksang adu ubada nungsiba poklai pelaktri tombana ima nachalakra amuk na ima na pamdaba thabak tawraroi nacha lamgidamak yamagawan sinaduna khanararoi ima nachalale matawaduda miyam pumboom sile maral laiba masanupi hatpa sauba maralgi matung ina kaisum sangda laiba taki tomaso masimanaw ani kaisum sangda laiki mapuroi bani na kaisum sangda laikrabada mau anido wakhal lakpagum tawi inaw tombi nache yam lankre ai imagi matawse yengba ngamdri ise Aisu yengba ngamdi ima haina kausaba bawa isila sina ngamdri pap silaba mamawni aisi imagi mapamda isiling naw sangjarasi nubi nangbu adum na sum tawduna lairabadi nasada soklani isu siga aigagi kita khalu kaidoke isa mathom sadaba poklubagi awaba haibasi masinini nangbu nacha amagi haktakta mama mapa norokta tai macha amagi haktakta sangna sagar kai haibdo nang kauraba nupa karamna ai khango haibano imang magtada maraibag thirabi isa aduna ai ngay hakta tumina pothama gamdiye namawanida ibanigi lam sarukse pitho amasi ai mafam asida laiba pamdri ai lemhauriba punsi ase ingna sikna santida ai laiba pam nang lingdaba mafam ase thadokduna chanasi ai mafam asida lanbung sang oiraba mafam asida mikup amatta phauba lainingdre asumna tathotlei yumudu thadokduna chatnaba haina sema saba loire aduk nungsiraba punsi awa nungaida saruk yaminaraklaba maitai yumzawado miluda pirang sinthaduna asuk nungsiraba yumadu thadokduna chatningba phauribado kayamuk yam kairamlani thamoido mitpham hongdaba makhai yenglamlaga khongkap amani thangdorakpa mikupta mau ahalna ima baba karai ka satya hairibano ima baba namawai khoi waraudu
ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯅꯤꯡꯂꯕ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯂꯝ ꯇꯨꯗꯕ ꯃꯤꯍꯧꯕꯤ ꯅꯃꯧ ꯍꯣꯏꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤ ꯉꯥꯛꯄꯤꯔꯝꯈꯣ ꯏꯃꯥ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯃꯥ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ 이마가 바보가 윰신 하독두나 짠비기 나멍 lalli ima ima baba leitrabadi yummasida namawai koisu leiba ngamloi namam amuk hana khanararoi ima baba dasu adu piyu adha piyu haina hairaroi namong lalli ima yumsin ha독두나 짠비기 no ima lanbung sangoyan lanoi mawahal mawatombi ima imawsingda sawningba warauba karisu leite ngasidi ima pe ima wani na wakal tarapse adubu yengoi ima mafam asida leinitre mafam asida leiraga ima gi ngayak ta pothapam khangtre aduna yom asid hadokduna chatlagi matam kana ima amok halaki nomadi isa leitraba yom asid mikup amata leinintre nupa jaslo mawahal ima namawahal wararabra ima mawatombi na ima chatkino ima mamawani na haijarabasu takidri tathole maitai yumzawodo thadokduna chatkri aduk pamba lamadudi oihoro haibaki matagumna lale hairaga hekta pasa kainabagi maisakadudi pensinba ngambai lammagi ihauda nungsi sanna leiramba imung khaibum taki tinsinba yadaba mawongda ꯄꯨꯛꯆꯦꯜꯕꯨ ꯐꯅꯔꯕꯗꯤ ꯄꯦꯟꯊꯣꯛꯇꯨꯅ ꯃꯤꯍꯧꯕ ꯄꯣꯛꯇ꯭ꯔꯕꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯄꯨꯛꯆꯦꯜ ꯃꯥꯅꯕꯨ ꯄꯤꯛꯂꯕ ꯀꯩꯗꯧꯉꯩꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯉꯝꯂꯣꯏ ꯇꯥꯊꯣꯠꯂꯩꯒꯤ ꯏꯃꯨꯡ ꯂꯝꯒꯤ ꯏꯍꯧꯗ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕꯗ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤꯁꯤ ꯂꯝꯃꯥꯒꯤ ꯏꯍꯧꯗ ꯊꯥꯡꯁꯠꯅꯔꯤ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯂꯕ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯄꯗꯤ ꯀꯥꯟꯅꯗꯦ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄꯒꯤ ꯃꯕꯨꯡ ꯑꯅꯤ ꯀꯩꯁꯨꯝ ꯁꯪꯗ ꯋꯥꯅ ꯂꯦꯟꯈꯤ